Naga Kunja Sing Thadorakre Kuki Ani Sina Pangli, Urkul Lambi Thinkre Police Gari Thugaikre, Kuki Kulai Pibes in a park, even Nagagi Kunja Sing Thadorakre Adumapu, Tankul Naga Village Volunteer Oigani Sing Never Sing the Park, Ibani Hava, Kuki Nupani Sina Pangwadegi, Irang Saktorakre, Kuki Kunja Sing Irang Horak to Impal Urkul Lambi Thinkre, Police Gari Thugaikre, Presta Pangma Pound High, Urkul District Litan Police Station Manungsanba, Sangkai Kuldagi, Nan Kuki Kulai Pibes in the park, even Nagami Sam Kunadu, Ngarang Ayuk Angan Bada Aso Angam Yaudana Tadorakri, Kulai Pibes in the Pazilurava, Kunja Singadu, Ngarang Ayuk Pung Marirom Tabada Tadoraki Benihadi, Makoi Bulitan Police Station da, Tankul Civil Society Organization Singi, Kutang the Kusina Kiadi, Makoi Park Vigi Pau Hek Pangbaga, TNL Tankul Nagalungna, Kuki Kulai Pibeshingi Makutagi, Tek the Kaidana Kanbinava, State Minister Wakalaki. State Minister Yumnam Kemsan Singana Pantapatauduna, Pazin Kibasingadu, take the Kaidana Tadoranaba, Apple Tokibani. State Minister Secretary Kitsirolamata, Fazin Gibukunja Misam Sing take the Kaidana Imunganung the Shinagani Amsum, Taudok to the Sienavasingi Matakta, Extra Lakotkan have a wapum. Thamkiba Punkun Marigi Manunda, Kuki Kulai Pibes in a Pazilava Misam Singadu, Tadorakivani, Maraksida, Kamzong District, Hawaii Kul, Manaki Umangdagi, Tankulgi, Beles Volunteer, Oigani Sing Never Sing a Park, even have a Kokinu Poani, Narang Ayu Ashibak Sang Pangdi, like Hidraba Singadu, Tengin Baiti, say Nipugamanga Apokpa, like Hidraba, Sampau Baiti, Hawaii Kuki Kulamasum. Thangboy Mang Kongsai Sekuntraga Manga Apokpagi, Ming, Kai Pau Kongsai, Sangkai Kul, Urkul District Gini, Police Tagi Pangwa Paunai, Makoi Anigi Asibak Sang Singadu, Ngarang Ayuk Litan Police Station Gimanusanba, Sikibung Kul Gimarak Talaiba, Tawai Kul Dagi Pankibani, like Hidrabanupa Aniasi, Nan Kulgi Ishingi Pipeline Siembas Kivani, Makoi Anibu, Tankul Village Volunteer Nising Never Sing a Part and a Pukraba Matung, Tamtina Furaba Matuna Halago Huntulamani, Aduma Police na Makatana Tijin Begitabu Satari. Nan Ayu Angan Mera Tawai Kulgi Akwe with the Riva Tankul Nagasinda, Koki Kulai Pibeshinga, Nong Maigi Landa Satarakraba Matung, Tankul Village Volunteer Singi Marakta, Kutonaki, Nakalanigi Marakta Punkaya Maram no my Kap Nakibegi. Asing what Tanzara Kuki and Yesi Pakibu Iramba Yabigi Singnavale Hadit, Nopani Sina Pangmagi Pau Tabaga, Kuki Sing Irang Horaktuna, Sankai Kul Mapagi Urkul Impalambi Tinki, Irang Horakiba Kuki Kunja Singaduna Urkul Diskuliski ESPG, Squadki, Gariamasu, Tugai Bedigi Amada Tuki, Kuki Kunja Sing the Makatana Lambi Tingbigi Kongzingado, Makatana Sataki. District Police Amasum Central Security Force ki ehenba team mapamududa deploy tawduna ka ehenba irang thulaktanaba section tharang lokhale haidi maraksida mapam masida hauzik oirakliba phiba masi yenglaga Manipur government na lokhatpam thokpa thabak lokhot piduna duna kunja singbu khudong thiba amadi makha tana thokaningdaba thawdok thoktanaba hotnabiyu haina village authority na appeal torakli Amaromdana Miat Pasing Pana Pakotuna Pungni Fugani Pangi Matam Tarakli, Urkul District Kuki any Hatpa Sienava Sing Pungni Fugani Pangi Manung the Paga Davani Haina, State Government Taxin Bagaluna, Karigumba, Masiputapu to Ontok Tapatara, but the Beles volunteers na Masagi Lama Masumiambu, Ngaksana Vatangai for the Tabaxing Lokatkani Haina. Committee on Tribal Unity Kotu Kangpokpina Akanbu Wakam Tamrakli, Kotugi Sirolamada, Tawai Kuki Kuldagi. Thangin Baiti Emasum, Sankai Kuldagi, Thangboy Mang, Kongsai Bu, Hatlambagi Taudo Sigendi, Makui Anima, NSN IM Singnabu Kulai Pai, Tankula Hogusina, no many captain hat kibeneduga, Atopa Miamana, Makong, no many pan Madigi Lekatnari Hadi, Kotugi Matung in a victim Aniedu, Labukti Ishingi Pipe Semasat Kibadagi, Tiba Kangdan Lera Kibene, I think Super Tiba Kangdan Lera Matung, Ngarang Ayuk, Kunjasan Asibaksang or a Tinger Kiben Hadi. Kulai Pipe Tankul Lalhobusingna, Urkul District Kuki, Kanglup Sing, Lam Sing Bumakoigini, Haina Kunza Sing the Insinduna Laki, Masina Kuki Singi Mayokta, ethnocentric narrative from Motawani, Masi Manipur Minister Oiramba Amamasum, Ning Tauna Tuan Mani Haina Maral Siraki. Yeng Tina Hana Bigitaba Ama Oina, Litan, Sarai Konko Bukuki Kul Ama, Mamang no Maitad and Mon Hiplekri. Deputy Chief Minister Losi Dikogi Lising Makara Nakal Animaki Civil Society Organization Singa Makatana Pamdaba Tawdok Sing Toktanaba Warisanaki Adubu Tankulgi Maikedi Haidoki Wangak Tabadigi
santi gi thawang asi mai pakhandri hainsu kotunu phongdorakli handaki thawdo asida kuki miyambu urkhul district gi nampu da tan thokna bagi thawrang paikhat pani nomai kapsilak bagi thawdok singna lamdam madu aki tujung pohali Manipur popular government ama laina masigumba thawdok tholak pasi angak pani mari laina ba authority singna atuba matamda paikhat pam thokpa thabak paikhat kadabani loinana victim singda asumbu well fongan gadabani haidi atopa media report amadana kuki di attack sa tharaki haina maral siri badu yumpham yaudabani nan ayu pung taruglom tabra kuki laumi singda tangkhul naga village volunteers sing attack sa takhi haina sangkai village authority hawai kuki village authority emasung kuki np urkul disingna shirak liba maral adu yumpham yaudabani haina TNFO gi Central Working Committee gi sirol man hairi siol asin hai organization asina drug ki mayok sangsilakpa khongjang gi saruga moina nahan ayu angan bada sarkar phunggi singya da kuki singna lo kaina thari ba popi pambi singyan thatna ba sangsiluba tangkhul naga volunteers singi mathak da kuki militants sing apapa makhal gi nongmai sizina duna attack sa tarkhi maram aduna kuki laumi hai hatkhi hai ba wafam du yumpham yaudabani amarom da urkhula masum kamjong district gi tangkhul naga misam kunga matui fazin duna thamkhiba dubu akan mamong na condemn tawrabaga loinana fazin gi ba tangkhul naga misam kunga matui dubu asu engam yauduna thado halakhiba adu damakta se minister yumnam khemsana masum mari super maha regiment pu thagat pa phongdo paga loinana phazil lobasing adugi mobile phone sing adu handuk hanana basu appeal tawri siolosina makhatana thasigi mangada GPL Village Authority na shiraki pa maral sing adu yumpham yaudabani February taraga marida Mahadev da thoki pa thawdo adu da kuki misam amata da kian khan ki ba lekhidi litana thoki pa thawdo adu gi matung dagi hauzik phawda tholak liba thawdok sing asi kuki militants sing satharakhi bangaktani amasum record ki matung ina satharak liba violence ki thawang sing gi manungda February 19 da lungtar sing da mai thaba March 2 da riha khul gi khunja mari furakhiba March 3 da sina kaithil tangkhul khul gi village authority da KLA na ki halkhiba March 3 kuki volunteers sing amadi khulai paibe singna sina kaithil tangkhul khul gi laumi sing gi mathakta kian khangan bagi thabak sa tharak labasu tangkhul naga singna handun action amata lauki de hari tha sigi mapanda GPL na thangalakhi bu wakat aduga mari lenana TNFO na hai wong hong khul da nupi sing gari asat awok sing sek tawri badu misam yam na awaba pina bati lambi asida lokai na drug mai ka ba pulam amadi khulai puthok pusin tawba thingnaba checking adu satakibani koki singa left na tangkhul naga khunja sing gi mathak sa tharakli ba maral sibi gi thaba si khudak ta lep na ba section board sa thamlakli atopa media source amadana sumna report tawri Kanna Kapnakhre lambi thingkhre phibam semna duna lainakhre Imphal urkhul lambi da ukhruldagi Imphal tamna lakpa tata winger ama masum car lakpa miyoi kunga matui kuki militants na mongkot sepu manaktagi kidnap tawraga sangkai khuna phajinduna thamlakhiba du ngarang nungalamdai da thadorakri district adumaki thoyi khunda nan thokhiba numai kapna bigi thawdok matungda thiba khangduna lerakhiba miyoi ani sina phangli miyamna irang horaktuna ASP urkhul gi squad singna tongba gypsy thuwaikri urkhul Imphal lambi thingkhri makha tarakpada urkhul district ki sina kaithilda koki militant singama sum tangkhul village volunteers sing gi marakta akan mamong na pung ahumlom sumna nom ikamna khri hari pawgi lekhun singna hai koki singna phajinduna thamluba miyoi singadu ngarang ayu angan bada litan police ta khushina rakhibani hari amaromda atopa pawman haribana miyoi singadu mari leneba authority na matam sana kalaukibani misam singadu bo asu angam yaudana matam sana miyeng sangbiduna kalhobagi dama urkhul district administration ASP urkhul amasung naga fruki miyoi sing tangkhul naga lo na thagat pa phungdorakli kalhauraba miyoi sing na phungdorakpagi matungna makoi bu mafam kya da puraga kian khangan bagi thong sing satakhi makoi bu phajinduna thamliba singna sen oina lupa lakh 8.55 amasum likon Khudong gari mobile phone sing amasu mahima sing tambagi certificate na sing bayawna mamal yamna ba polam kya lahori hena maral siri miyoi punama asu engam yawdana mayum da hanarakle hari mara sida nan thoyi khunda thokiba nomai kapna bigi thawdo dugi makha sa tharakpada ngarang su khulai matik sana paiba koki militant singna sana kaithel khun tamna atat akham laitin nomai kapsilakri koki militant sing adubu khun aduda sangsilakpa thingnabagi dama khun ngakliba village volunteer singna su handru nomai kapri hari pawgele khun sing hai
ngarang ayuk pung taraga makhairom taba matamdagi hauraga afaba makhalgi khulai matik chana paiba koki militant singna tingpi pung area gi lungthar singsang parengdagi ahanbada nongmairon kulom kaprakhi matamaduda village volunteer singna khut ankidi madugi matung tarakpada saurakna pung amarom kanaraga koki militant singna nongmairon khara kapsilakpa sana kaithel khul tamna sangsilakna bohonarakpadigi mapamaduda khungakriba village volunteers singna koki militant singa dubu mapamadu tamna sangsilakpa thingnaba nongmairon kayamarom kapkhiyari nomai kapna bigi thawdo nungthil pung anirom tapa phawba chatakhi mafam aduda oirakliba phiba madu yenglaga taruk suba MR gi ahenba force mafam aduda sangsingduna makhatana pamdaba thawdok sing tholakpa thingnaba khongthang sing lakhutkhre hari nakalamoromda nahalitan area gi mongkot chefuda urkhul imphal lambida thokiba thawdo adugi matung tarakpada haujiksu umkhatnaba phibamda leiri nan thawai koki khungi miyoi ani thiba khangdana lairakibadu sina phangbagi pau tarakpadagi sangkai amasu mongkot chefu khungi khunja singna urkhul imphal lambida thoktuna lambi thingbagi khongjang sangsingki miyamna lambi thingbagi khongjang sangsilingai da lakpa SP urkhul gi security escort singna tongba gypsy ama lambi thingliba singna nungna thomjilakpadagi ama ata thokre thawdo odur gypsy dur tonglakpa SP gi escort team na yorakpa security personnel ani asu opanakhi lambi thingbagi khongjang sangsiliba miyoi singna lambi da tayar mai thaki amasum lambi edur gari sing satoksin tawbi yan khiti pawge lekhun singi matung inadi thawai koki khunda laikhidraba miyoi ani edu nakan ani mangna numai kapna bada laikhidabani hairi mara sida tangkhul nagalong na hauji urkhul gilitan area da oirakliba phibam sida miyamna national highway 202 da satoksin tawda ngakna sekadaba kanglon sing lapthokre makata notice ama thoktriba phawba litan nigi sangkai asi matam kharagi oina athingba thamle hari dakalamarom da sana kaithel khungi authority singna su miyam asoi angam thoktana bagidama amasu haujuk oirakliba phiba masi genglaga miyamna leplen tingpi bung phawraga sana kaithel tanrui lambida makhata ba notice thoktriba phawba miyam stoksin tawdana ba khankhri misam singna sana kaithel gi lambi gi lamkhai lansilaktana ba mapung oina longtar singsang parenga masum sana kaithel tanrui lambi amadi masigi akoibada leiri mafam singa sida satoksin tawdanaba khanganki kanglon singa singakna sattana athingba thamkiba mafam singda changsilak tarabadi madu makhoi masa masana teksa pujagadabani khunna puroi haidene su pausna makhatari senapati da lena yum sing bang takhankhri senapati district ki tuan mafam singda hawkiba yum sagai numiki numidang wairam takhiba lena yum kaya ama da thonkhri ama da thokraba yum singadu Rikumai taphau dagini hais loni loinabi laikhidrabi endi theko launi loinabi baikhaini kholi paumai apokpo o kholi launi theba apokpa launi hais keni mapuroi laikhidrabi amasum thekharu loinabi laikhidrabi daikho sele CG harani Rebecca loinabi laikhidrabi mingthing PH Theko apokpa pi harani daha loinabi PH akha S root loinabi zahobai gini manaba makhalgi ama atagi thagdok sing district asigi tuan mafam sing thoki hari oidiba phibam asigi matangda amadi ama ata thoklibe sing asigi compensation pebi yu haina Rikumai tapo khungi chairman lenga madi lena basingi puning sing silakti hawkiba yum se kaisa numita takiba len asi sanapati district ta mamangda takiba khwaidigi sawba len singi manung chali haina sahi yamlaba ahan singna thamnakli UP gi accident ani siri kungamari sokli Uttar Pradesh ki Agra truck amana pickup van amada thomjinbada yamdrabada miyo ni sikibaga loinana atopa kungamari ne sokle haina police na phongdokre Deputy Commissioner of Police West Sonam Aditya na phongdokgi matungina thawdo nahan numidang Agra gi Kirabali area da thokibani magnai truck amana maninglom nigi thomjilakpadura pickup van aduda tonglakpa miyo ani kudakta sibaga loinana atopa kungamari na sokhi laikhidraba miyo singadugi maming Haris say nifu mga masum sahab singa say yang kay kawi haina phongdok ladrum magnai asok pasindu Sarojini Naidu Medical College ta pukot ki bagal loinana asok pakaragi phibam luna laidi haina su paw mana makata na su phongdorakli Sabsaba proof phangdringaida ex gracia laukthokanu amasum NIA da case sinagani haiba wapam withdraw tawgadabani IPFM
Nahandagi hauraduna amuhana litan PS na konba sangkai kuki hul central forcing laina mara laijadaba miyoi pharaga pukiba masum kuki furuki miyoi ni nungmaina kaptuna halambegi matang ex gracia piragani loinana thagdo asigi case NIA da sinaragani haiduna laukthokliba asi handokpiyu haina Indigenous Peoples Forum Manipur IPF na Chief Minister Ayub Sirol piduna taksinkri haidi Sirol of the forum asigi Chief Advisor Asankasa President Sinausung Makana masum General Secretary Ramta Hung Newmena Kuyak Piyuni Hari Masagi nupi kidnap tauba makona remand pikri Masamaki nupi ba miyoi khara khutpu semduna kidnap tawi haiba thaudo amada senai haiba mapuroiba ngarang Judicial Magistrate First Class Imphal East putoklaba matung numit mangani police custody ta remand pikri Senai hariba mapuroibadugi maming Yaripok Sangamdavi Makalaikai digi Mujibur Rahman say nifugotre apokpalai kidraba Habibur Rahmani Thaudo asiga madi lenina victim asigi mayambana women police ta tharakpa complain amagi matung ina UAC fogalaba matung ngarang court puthokni Thaudo asigi matang na victim gi mayambana women OC da complaint file toki Thaudo asi nan ayuk porompat police na konba hata ithak hold thokibani victim asi Manipur Creative Academy da computer science ki assistant teacher amadi women's warden oina kumza inglisingani ga kungi mari dagi thabak tawba horaga loinana masa nupa aniga loinana school gi hostel leibani nomagi masagi duty oina ayuk pung nipan ga makhairom tarakpada ita kola hata MCS hostel gi duilalenda lebi school campus phabu mahairoi sing sena duna lakpi gi lamida thado sida sena hi hari mapure basiga tongan ba miyo ahum mari rom sang duna kidnap tawkhibin haina APP na submit tawken su post mu khatari APP na makhata na submit tawkhibida victim amadi thado asida sena hi hari mapure basiga yim amata da leminati loinana female quota matrimonial department ki case amasu pending the lady when haina su post mu khatana phone doki tentana sumna miyamna thamjagi duga makhata banau baptit miyam punang aminasi